खुरुमजरी मियंग ताबिरिब सिंबो तरामना ओक्सरी होजिक अहानबदा होजिक फावगी मरुएबा फाव पिजरी ड्राइवर्स देगे थरम ngasi मणिपुर गी मफम कयादा ड्राइवर्स सिंगी यूनियन चमदी एसोसिएशन सिंगना सिंदुना पांगथोकनाख्रे अमसुंग ड्राइवर अमसुंग मखोगी इबुंग मानुंगी हेल्थ बेनिफिट स्कीम सेमनबा होनरगनी हाइना हेल्थ मिनिस्टर एल जयंत कुमार हाइख्रे हौजी मखातना पाव संदोंग पिजरी ड्राइवर्स देगे थरम ngasi मणिपुर गी मफम कयादा ड्राइवर्स सिंगी यूनियन चमदी एसोसिएशन सिंगना सिंदुना पांगथोकनाख्रे All Manipur Petroleum Tankers Drivers Union Sinduna Napung Kom Community Hall Lari Yangbam Makhaleka the Pangchokre. Tharumasida Revenue Minister Karam Sham IOC Limited Manipur DGM SI Singamadi Union President Y Wapendra Ghosh Namari Bam using Wina Sarup Yaki. Laikidraba Drivers Singi photo da Hikaleka Tamduni Ikai Kumabu Utki. Tharum Aduda Minister Karam Shamna Ahlu Araba Driver Marida Selgi Tembang Wenalupalu Sing Ani PK. Deputy General Manager SI Singna, Driver Singa Toriba Tabak Sing Asi Yama Section na Tohaningi Haiki. Minister Karam Shamna, Manipur Laiba Driver Union, Mayamasi Amatu Oina Punsin Naduna, Driver Singi Oba Apun Mukola Laurabadi, Driver Singi Awaba Karada Olabasu Kopangamgani. Driver Singa Lorba Taudang Asi Yamna Sawi, Ishage Padiba Sin Pambo, Taudang Lane Tabak Pangtolaba Matamda, Labak Asin Sakopagi Mami Tarak Pangamgani Haiki. Doctor Putomingani. Politician akoina isaje ran ki tohningani human nature ni aina saliba aina tawriba sinbam du da akoi leiba isa singe puchanna bo honagani mioi bata sinpham na mibu bevar tawgada banati ai minister werena aina praja gi regard heta pangada banati ai driver werena ai yumi ne ta handana yengada banati aina tawriba sinbam du da kathopaga loinana aina tawjari ba se miyang yai phonna ba tawriba ne ha se Kanbaga loinana thabak tawrokpa kanda miyamna soidana khangane aduna sinpham da mibu regard tawbanate aina tawriba thabak da mina aibu regard tawbune All Manipur Road Transport Drivers and Motor Workers Union Sinduna Kumala Paktaleba ISBT da Drivers Dege Tharum Pangchoke Tharumadu da Health Minister L Jayant Kumar Transport Commissioner N Lakshmi Kumar Amadi Union ki President S Manglem Yauna Miye Kyan Sarup Yaki Driver amasung akhoi imung manungi health benefit scheme semana bohonaragani haina Health Minister L Jayant Kumar na haikre mana makata na haikibada lamdamasida driver singi damakta laidiba union amadi association singnasu kathokpaga loinana driver si thorangda miyeng sangduna afabulu singba oisi haiki Praja ke relation changi praja participation changi delona transport department thabak to diba kanggo khudung makki mati sincerity changi officer sing changi minister sing agi sajok chang hadi myam che pulap mase jingmin nagado bhaibte radha ai hajin gidi right from minister to the driver akoi se transport department manungi transport department have say department have say lale transport have say it is very big family acho family ne sigi manung jira laibinari ko hingje ko isa gi daitwa hingje masi chap chana taundabam thokpa habit nuksi labam thokpa lokapam thokpa makhi habuk lokapam thokpa pau hodok na bam bating pang bam changi Transport Commissioner Lakshmi Kumarna Driver Singh the Road Safety Sign gi awareness people galwena namari leinaba department sing nasu road safety sign sing mafam sana thamduna khudong chiba thokadabagi ngakthoksi haiki Union gi General Secretary Anil Maitaina Driver Singh na ngachisu National Highway gi phibam phatabagi awaba amadi miyoi kayana ki hilapu sing ngayok nari Driver Singh gi damak safety gi damak talenga na khanaba miyang sanghaningi haiki Infal Dimapur lambi je semjindana lai Wala sabagi port ama hujubu udri National Highway number 37 Infal Jiribam lambi dasu thongi yadagi achawa problem am lai loinana akoi driver isin naw sing da ina hajining badi ngasi lambi sida tawreiba fatriba mayam tholaiba khudong thiba mayam se masi Manipur government dasu akoi union gi side gi kan ngasi takna dura lai lambi je semna na ba thong semna na ba aduma ado hujiki woina di lambi je fatte haina akoina driver singi yam khudong jadaba mayung nari haitai Imphal to Uyumpok via KV Magic Taxi Owners Welfare Association Sinduna Drivers Dege Tharum KV Awang Lekai the Pangchokre Tharum Aduda Makeng Tolai Thabi Jala Presidiki Member M Sana Tumba Association Gi Advisor Fizam Itu Amadi President Saikom Bobby Secretary Haikruzam Inauna Singba Miye Kyan Saruk Yaki
Laikidraba drivers singi kubamda hai laikat pa amadi minute ani tumin leptuna ikai kumnabu utki association ge baike drivers sing da kudol pot pk tharumuga mali lenan jila parishad member N Sana Tombana drivers sing na Manipur khunagi damakta lawriba thogdang mipum khudimakna ikai kumna phamthoi haiki Awana kaya se driver sing na Manipur ki damakta ka thokta na lakpa koi si de chingai ba oibani na chingji phao lakpa sumba mayam se ka thoga lakpa sida masigi thorom se pangthokpa na niyam chumgani haiba se Manipur ki kasin ko ya khudi muta pakshan na sandokpa yam chumba niyam oiba sumba siga mari lene na ko gi magai chi gi chu oina magic chen bi ba chili now sing na hing din nai na matam je schedule khai tok na yam na ko gi magai chi gi praja ji gi khallaga smaina hona bi ba lene na yam na unity oina simbi bi se masigi de muta ngau khoi leitana thaga chadi lene na tung koi na pangthokpa ngamba oiba adu ba thorom ma ohen si haiba wafam ji ne All Manipur Petroleum Product Drivers Association na Sinduna Drivers Degi Tharam Malum Depot Pangchokre Laikidraba Drivers Singi photo da hai laikatuni kai kumna utki Tharam adu da transport ke joint director BK Sharma Association ge president Hizam Tikendra amadi chief depot manager D Mafun Marin namaru bamiyu sing ona sarup yaki Joint Director BK Sharma na drivers singna gari thobo matamda lambi gi phibam yenglaga sanaba speed ta thobiyu haiki speed si dagi thorpa to weba Gari sini cuma thobra kan tadi kasih thorok ba matu ki kunung tinggal uide speed kala kasu lambi makan lay minimum aku speed si hai beri tabi ada kan speed pacing lambi guma kali guma golai lay guma risk lay matam tu nak speed limit tahu guma sulai ada masih kudi maksi wakan dah dihan tahu biraga isana landra kasu kan kunung tibai baca jom dagi thoki matam lighting thorok mat thok patah lay bak tibai kira hai beri kangu bu nanti kangu na thok pot amani na ko adu bang orang kasu aku nak check set apa hai beri gari si thom dari ang check tahu bi basi gari ki braking system suspension system light nung ko battery kari kara thau yaubra yaudabra aduga body phibam mingonda sukningai oiba adi khoi gi shape oidaba gari si adu matugum film la gari sing tobidaba thobidaba phadani yengchan biba gari sibu yamna kana tawna khoi gi nusi ne loina biba ai bata All Manipur Interstate Wingers and Cruisers Drivers Welfare Union Sinduna Drivers Degi Tharam Khurai Chalantong SSC Ground Pangchokre Tharamadu da UCN President Sunil Karam Union President CS Sankarjit Yauna Mayi Kana Saruk Yaki Laikidraba Drivers Singi Mafam Nikai Kumnab Utki Amadi Housing Mathau Toliba Drivers Singa Sukudol Pot PK UCN President Sunil Karam na Isana Toliba Sinpam Aduda Puxel Singba Katopaga Lunena Miyam Gesu Yaipana Tabak Tobiyo Haiki Uripok Lamsang Semai Amadi Saitu Kendra the Ladyba Transport Sing Apaba Mari Lahenabagi Pandam the Sai Kudingi Pangtuna Lakpa Nungsi Sanaba Thorom Ngasi Siroi Transport Cooperative Society Lamsang Brasas Sinduna Lamdeng Kuno Lampa Community Hall the Pangchokre Thorom Aduda Lamsang Kendagi MLA S Razen Transport Department ke Joint Director BK Sharma Siroi Transport ke Secretary Thoksum Razen Imphal West ki SP Krishna Tombi Marisova Assam Rifles ki Commandant YL Singh Yauna Marubami Kana Saruk Yaki Siroi Transport Lamsang Branch ki Secretary Naubina Community Akayagi Marakta Mari Fagat Hanbada Kudong Tiba Singda Mateng Pangnaba Amadi Leibaki Ihogda Punna Tabak Dominanabugi Pandama Thoramasi Pangchoktuna Lakribani Haiki Leibaki Keruma Lakumatam da Equipment Sakang Minaraga Pula Punna Kusan Tabak Dominanabugi Pandam da Asit Mari to Chagan Navaitarina Adu Pandam the Siroi Lamsang Branch in the Pakto Red Victim Singi Imung Manungja Akang Kanbi Maitei Sanu Haina Mingchuan Ba Award Ngasi Imung Nipan Gemios na Kusin Nabugi Tharam Ama Women's Against Crime Sinduna Kanchipude Leba Sangstana Sigi Office Pangchokre Sangai Express Newspaper Ge Publisher Nisikantane Award Sing Adu Putoktuna Pikibene Ngasigi Award Yantobugi Tharam Aduda Sangstana Sigi Chief Advisor Su Wediba Hanig Director Prosecution NG Tes Kumar Sangai Express Ki Editor KS Kogendra Amadi Publisher Nisikantane Saruk Yaki Nisikantana Marai Baktiba Singh Asibo Mahaki Makidiki Puring Togapo Oina Angamasel Gitemang as a Pibini Haiki. Jam Pixin am Sonja Ming Altane. Other cities da Kuzu, other Mating Pang Badagale, a Queen Ngamajaga, Kuzu Mating Panging, Adubu Mating Pang was a Pesa the Kai Chatuno Canton Kamkandi. I see the direct mother Chaparina in a Kamanasi, I like pay Haitare. A Queen Masin of Pang, the Kanan Pang, Mapanela Pang, the Queen Pang. Animal Act Haitare, Sumba, Rape Kinosity, Maggie physical, the Nata Maggie mental scar though. I'm telling you, whenever Maggie entire life, Semade, with the Nundang Tumba Yaro, Nightmare Lakani, Sizi, Maggie Nangaki Act on the Punsi Chapa Maggie put a scar with him never. Ada moise akhoi na jitna paisa phane am pire so aduna kabida normal ta ba yam wa ne ba ta bo isanu
adu wadi wabneba mental scar dano yam sathi rise not the physical scar. Jennings Dental College ki matang ngarang ISTV News ta yaw kiba adu da Central Library hai kiba adu Dental Library hai ki dabini hairi amaramda ngarang kaksing da pangthok kiba mana matum yan thopagi tharamda Jennings ki Chief Librarian Dr. N Giridhari hai kiba adu Hanna Chief Librarian to aramba hai ki dabini hairi Tongan ba driver singe union tamadi association singna Deolaland KB awang leka yauna mafam kaya da drivers de tharam pangthokre hauzik pauge markta na atena break amalominasi Notice the Hanbo International Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo ina sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na bading sing jare Panchoibi Housing Finance Company Limited and its subsidiary group of companies Angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna adum aisu ningai adum tawsinai adubu khanghaude kaungamlaroidaba wari machak kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Tarets Chahau Puja. Hangbiragani Red Lands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, Kannana Bagidamakta Laijare, Red Lands Baling Michin Asigi Matingna, dairy farmer amadi mushroom farmer singdasu, Kanaba Kaya Piri, Samurauda Laiba Ima Dairy, the Ngasimaglansin Biraktuna, Red Lands Baling Michin Asigi Kanaba Lobiho. Lakadoriba kumsi sehigi imoinu imagi irat pujada asengba meitei nga angoba pengba katpi ho phangpham es tomba en sans pengba pham hiangthang akaknaba masingni ngasimak order tobi ho Lakadoriba kumsi sehigi imoinu imagi irat pujada asengba meitei nga angoba pengba katpi ho phangpham es tomba en sans pengba pham hiangthang akaknaba masingni ngasimak order tobi ho Langsin Biraksi Sagolban Moirang Lerak Machinda Laiba Mothers Care Central Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bijari center asida chade yangkai subsidized rate makhal khudimak ki oiba ngasi ngasibak lengsin biraktuna yagi nungai taba khudimak tanabiu amadi laing thopiu nakhoi hauzik aigi school khaningbra aigi school di konungdawna fajaraba leikol na kushinba denatana ayet pa yaudraba santi oraba mafam tamningbata tambayarba hiningbata haibiyarba Chaukatlaba miramgi school ga changdamnabada nutraba yumgumna nungaraba mafam amani aigi school di Kids Foundation. Come join me. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofum da Chekhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Sarumai Thabana, Saru the Auba Pambigi, Machinjak Ayamba Mani Londona Manghali, Loina Nuxitu Molali, Saru Pata Laga Amugana Kojin Basina, Lofum the organic matter Hengalali, Saru Lofum the Mohanjal Halachi. Royal Unique Education Center, Thangmei Bansinam Laikai, near Fishery Gate, admission open. Foundation courses for class 9 and 10 bosses. Subjects offered: English, Mathematics, Science, Social Science, Mitei Computer Science and Higher Mathematics. Classes starts from 28th January, last date of admission 27 January 2019. Faculty: well experienced senior teachers and Possum HSLC examiners. Hurry, limited seats. Jingmairong da Laiba City Hospital and Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bijari center asida chade yangkai subsidized rate makhal khudimak ki oiba ngasi ngasibak lengsin biraktuna yagi nungai taba khudimak tanabiu amadi laing thopiu break itungja makhataba pau pizari lesing ani kuingni thoi fawbugi manungja awang nopok lamdamgi miyai khudimakta subsidized home loan gi kudong saba phangana bo honari haina oripok flyover machine da leiba Panchoibi Housing Finance Company Limited ki chairman amasu managing director
Thoksom Hemon ngarang classic grande da pangthukiba Panchabi Group of Companies ki team convention ke mari renena ISTB news ka akhanna unabada phongdoraklei mahana makha taraduna financial sector da miyang thamliba company ase lisingani manga degi hongna miyam ge thogol tawduna lakhibani sahi taragu humderom gi manung asida company asuna miyoy kaya loan pibata natana apik percentpham kaya degi hauraga asobo senpham phawba pithaduna punna hingmenena bagi pandama thaba paikhatuna laklei miyam gi amadi mahak ka satmenari ba staff singi mateng degi mahaki company asina khumang sauksinna thaba paikhatpa ngamlaklibani haiki Panchabi group of companies sida tasengna in the true sense it is very right time ne koi state sigi ngasidi aduna right information ama koi ngasi koi de leire aduna right information je koi all the people of this our state Manipur se all the right people ngatani aduna we are giving this right information to all the people of this our state Manipur ngasi full support ama pimi narakanda koi na 10 years they ship to gado bodo mayam support kaluna sakiba kandadi within 2-3 years they ship to ngam jagadori bani adanga si mak laksari ba status ama koina ngamjari ba sisu phangjari ba sisu goi iram dam sigi lebiri ba praja mayam gi support na ngamjari ni Ukrulgi Tankul Hundung Kulendigi, K. James Kawami, Amalakliba Lok Sabha Mikhalda, Outer Gimidi Wagini Haina, Mapum Kayada campaign Satariba Asi Indian National Congress the Yaukre, Mahakna, Congress the Yaukpada Manipur Pradesh Congress Committee na Ayaba Pikre. Kangpopi District Cycle Kendrick Manung Sanba Tankan 5 Bilesta Lebamasaka Sai, Humfuga Mangaram Surba, Mima Nadraba, Paunay Lalna, Mayum Laitabadigi, PWDG IB the Saidang Duna Lady. Lengang na piba housing for all gi kudong saba Canada haidaga phangadabano haiba phawba khangdana leiri hilamasigi matangda report ama Hojik ekona leriba mafam asi saikhungi manak leiba thangkan phai haiba khul asida leiba PWD gi IB gi mamamuk tadani masagi sahi nifu mangaram suraba sada marifu taret muk disable oiraba mioi ama tangjadana leiri mahaki tasengmaba ki yumpham leijai adubu yum adu sahi ahumuki mamangna tekhibdagi saba ngamdadana leiri soinairaba paunailan amasung mahaki apokpina IB asida tangjadana leiri asida kari kari awaba mayok nari haibagi matangda ISTV da phongdorapda Tagi se hakum toba kaino disable gi pension lising amaga chamanga haibadu adu khakta phang ataidi kaisa phangde sida leibasisu government ne karigumba siji narakani hairadi awaba le isagi yum natabani na ko nga khara thi phi sa adum tawraga leibani adu su hujikti aigisu pangan solabani na adumak tu su ngamak tare yum se sidok pase kuire mapa su leitare nungsibiradi sarkar na su sigumba akhoi wa awabada taraba ima isa simsigi leifam khajikta pisak oirasu macha ama oirasu sabiradi ima isagi haraubase hainangai leitana haraugani kanana khangi hayeng hangchit si thokro hairadi ima isa se leifam leite akhoi MLA da su haide ADC member da su haide kanagi da hairaga kanagi da changaga singuma mating se phangadra haibase sukhang he khangdaba Hojik leiriba Manipur lenga asina lenga ama lei haiba si manung hunjama mafam jina khangan naba sing da chatlu natragana khungang da chatlu haiba thoram kaya sinduna lakli thoram sing asi mai pahan ge hairabadi maru oina local da leiriba local set government ge members sing hariba members sing amadi MLA sing asina leitalare mayam gi paw asi Manipur lenga ta tamlaga makhoi gi phangom thokpa mateng adu piragadi lenga ama lei haiba gi chakthok chabdu soina poksagani larik aijadaba sangjafam khangjadaba miyoi sing asi matam chana tengbang biragadi ningdom pomba kaya su leiroi hana khunja singna makha tana phongdorali hojik ma yum laitaba se khoi su yam nungaite dubu paisa oina de khoi na di pangbi bangamde dubu karigumba honorable chief minister ge minister mayam singna pangbi rakpa taradi paisa da ai khoi su mayam se pullaga magi yum sabada di main power oina de khoi mayam na su dum pangbi gani haibe se khoi na su sarkar da asidi thamjaninge yum digi khoi na thangdoga gari da happe adu gari da khoi na illaga chatningmo mokom do khoi na puraga dum chatpane
Songtham aboiga loinana pokdam jariba ningthokam sana jabwa mitai thangan 5 village saikun Bisnupur district ke manung sanba sunu sifai khungangbo Manipur ge manung ta ahan plastic free oba khungang ama oina sakhang nanaba khunja singna amatu oina walip lokre sunu sifai mayai laikai mantapta district water and sanitation committee na sinura sustainability on cleanliness and solid waste management ke matang na pangthop awareness program da plastic mapanda lang thoktaba amati tarutanam khungang ama ohenba haina khunja singna committee ama semduna walip asi lokhibani Tharam aduda Bisnupur ke DC Pawan Yadav yauna mari lenava official sing saruk yakhe Pawan Yadav na plastic ki palam sing sinnabagi matang da wafum kaya thamke आप लोग का भी सहयोग जो है इक्वली इम्पोर्टेंट है इक्वली महत्वपूर्ण है सब होता है मेड इन इंडिया से काफी चीज होता है मेड इन मणिपुर में हम एक लेवल पे कुछ शुरुआत करें अपने लेवल पे काफी अच्छी चीज है और इसीलिए 3 R's इम्पोर्टेंट है 3 R मतलब रिड्यूस रीयूज और रिसाइकिल तो ये 3 चीजें हैं प्लास्टिक का यूज कम करने में और सभी गांव वासियों को और मेरे ख्याल से आप लोग कमेटी बना के इस अच्छे काम को जारी रखें Tharam aduda saruk yakiba PICD Bisnupur division ge executive engineer L Gokul Chandrana mahaki department ke makede ge sunu sifai khulna paikalapa thabak tharam singda angama mating pangani haiki Resource person to Nasaruk Yakiba SJ Plastic Agency gi proprietor Sadapam Itom Bina Plastic Haba Posakasi Malemdagi Mochatpa Ngamkiroi Masibo recycle Tauduna season naba Mapam Sana Langtokpa Sairama Kudima Kungat Pagi Hainabi Akwe Kudinda Laiba Matok Tai Haiki petroleum product apa itu mangan gitu ya, apa crude oil itu itu lah petroleum. Atau apa nak kalau macam di sakit orang di use untuk tadi, asyik bagi petroleum product apa crude oil untuk bukan dulu. Hausi Roshilak pada maruiba pau amakahanau. Drivers tege tharam ngosi Manipur gi mafam kayada drivers singi union tamati association singna sinduna pangthongna kre. Amasung driver amasung makogi imung manungi health benefit scheme semanaba honoragani haina health minister El Zain Tekumarna haikre. Hausi fawagi di pijariba pau matang asida loijare miyeng tabiriba mayam punumak pusu amakahanna kurumjari.